ngasi phong ki bakang leipa ki maira digi maroi bi I pauk sing khongga saraga Manipur top channel gi maikei digi miam na thamjagi hanbada Kuki narco terrorist sing muthat pangam loidaba oirabadi MLA sing pham thadu kanglei imaluf Kuki sing na landarak libasi India lengana sagwatuna sathaba aron ba proxy war amani hanalawi asigomba Kuki narco terrorist sing asibu muthat pangam loidaba lairabadi imaliba kanglei pasi laibak miam na sino MLA sing pham thadu pham ko andru leibi wan thuk leitre imaliba kanglei pasi ekoi praja miam na ngak saragi haiba wapam su lainga ki mafam da kanglei imaluk kil kanglei pak Manipur gi sirol aman haidi kil gi secretary publicity khaidem santana press thadorak pa sirol asina haidi bidi kanglei pak Manipur si yel homi furup sing da mi tom na satrak pa landa jiribam gi miam na thingnari ba awawada kanglei imaluk kil kanglei pak Manipur na sargari loina na jiribam gi sorok ating bi khunaudigi soibam sarat kumar se yangkhai ma pun masagi farm dagi halakpada miyathi na halamba thawdo odubu akan mamong na yaning daba amasuk nuai taba phongdok sari haina kanglei imaluk kil na phongdorakhi kanglei pak Manipur na hokiba english ngani ga kun go hom dagi me ohum dagi Kuki sing na landarak tu na Meetei singi yum kai mai thaba nupi angang hatpa misimina kya yauna pamdaba thawdok kya sadakraba matungda Zaribam da khunda minari ba purup sing faminaduna mamang sahi English sing ani ga kungo hom dagi me manga na peace committee sem ki pigi wapam selai krabane peace committee gi fazar ba wakalo na masu firep sing da Kuki sing na jun tarukta namdana wan tok len khitre hari serol sin hai covid-19 gi laina lasan awab kya mayuk na bigi loisilak pada Kuki narco terrorist sing na amuk landarak tu na kanglei pak tang du laita dan leraki miyoi kya am hatok pikre kaya mana masa fangdana lady kaya mana mayumai thadok pikibadigi relief camp na sangjupam lawduna lady sahi ama henjiraglaba forward waroisin purak ngamdana lady bisik furup ama bu muthanaba shiliba lalong la haina singnaba phawre hedi kanglei pak Manipur si maning makha tamna leijarambadigi India gi fiba nungda chankibadigi ngasi mi pal tangduna lady masipuna ma si khangna ngasi paliba lenga sina una ta na khangsin usinadre asiguma tamthiraba thaba sathaba state amadi central force na kari tawbangamde masigi mathata Manipur lenga nasu karigumba thaba amata packet pangamdana leidi haidhen su paw sida makhatari makasa tharak poina to pam amana Moirang Municipal Council gi staff singi 6 work strike sangsilakpa numit taruk ni sore Moirang Municipal Council ki makhada leiba casual daily wages amadi master roll staff nifuga nipan ki pithoktana leiba tha mapan gi tolop pithok piu haidana tha sigi taruk tagi satharakhiba matam kaktaba seswa strike as ngasi ka thana numit taruk ni suraba phawda Manipur lenga amadi mari leinaba department gi maikei digi ngasi phaw kari guma thajaba yapa thabak thoram amata pekhalaktabana khongjang asi makhatana sangsingani loina ahen khongjang sangsinaba sem saduna leide haidi wapam asing asi Moirang gi Sendra road ta leiba Moirang Municipal Council gate mamang nu wakat mi phamadu da saruk yakiba council asida driver oina thabak toriba hemam Nanaubina ekoi gi permission da phongdorkhibane magna makata na phongdorkhibada Moirang Municipal Council gi makhada leiriba casual daily wages amadi master roll staff ni fugani pana council asina koliba apunba ward taraga ni thuki manungda leiriba apunba yumthong lising ahum da sangduna yumsing dagi tholakpa amor akai kya khumgatpegi thabuk sathaduna lakhi masidana tana council asina la koliba ward singasi luna na thamduna su lakhi adubu masigi ona tainabada staff singe phangpham thokpa tha mapan gi khusuman pithoktuna leiriba staff singasi wabana kham thengba haibadu ore kok to khut haple sara nama khaktamak saba yaure nong mara tangai phadana sangdaba yadraba potchagi mamalna ka hena tanglaba matam asida tha mapan gi phangpham thokpa khusuman phanglaktaba sina amuk awaba gi mathakta awaba ma haibadu ore masina ngasi paliba Manipur lenga amadi mari leinaba sing staff sing asigi awabasi ubiduna pitokkom thokpa tha mapan gi khusuman si pitokbiduna staff sing asi hana gu mathau tohan biu haina phongdokhian su pausida su makhatarakli makasa tharak poina paunkhol pausi edige topa maroiba paukor thamjagi ahan bare editorial hana lokasar kana memna thamjagi Yeknaba Oinaraba Kuki Meetei Mamang sahi ki me ahum nigi Kuki na Meetei da landa ba horakpaga numit kharani gi matungda minister ani yauna MLA tarana Manipur lengaktagi separate administration lainana bagi demand torakpadi gi amadi Kuki militants na Meetei da landa ba makha tarakpa amadi Meetei na su Kuki gi landa adu bu mayuk na duna hingsa gi thabak sa tarakpadi gi Meetei Kuki Yeknaba wari
ꯑꯁꯤꯒꯨꯝꯕ ꯃꯤꯇꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯀꯨꯀꯤꯅ ꯃꯁꯤꯡ ꯍꯦꯟꯅ ꯈꯨꯟꯗꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯅ ꯆꯤꯡꯕꯗ ꯈꯨꯟꯗꯥꯕ ꯃꯤꯇꯩꯁꯤꯡ ꯇꯥꯟꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩꯅ ꯈꯨꯟꯗꯥꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯇꯥꯗꯅꯕ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯑꯃꯗꯤ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯅꯛꯅꯕ ꯃꯐꯝꯗ ꯈꯨꯟꯗꯥꯕ ꯃꯤꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯇꯥꯟꯊꯣꯛꯂꯒ ꯀꯨꯀꯤꯒꯤ ꯂꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛꯅ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯟꯗꯥ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯂꯩꯕ ꯑꯁꯥꯝꯒ ꯊꯪꯅꯕ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤꯕꯝꯗ ꯈꯨꯟꯗꯥꯕ ꯃꯤꯇꯩꯁꯤꯡꯗ ꯑꯃꯨꯛ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯂꯥꯟꯗꯥ ꯑꯁꯤ ꯃꯤꯇꯩꯁꯤꯡꯅ ꯀꯤꯅꯕꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤꯗꯒꯤ ꯃꯤꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯃꯉꯛ ꯂꯦꯟꯗꯨꯅ ꯍꯥꯠꯄꯒ ꯂꯣꯏꯅ ꯍꯧꯔꯒ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯌꯥꯎꯅ ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯀꯤꯔꯕ ꯃꯤꯇꯩꯁꯤꯡ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯤꯒꯅꯨ ꯍꯥꯏꯅ ꯃꯤꯇꯩꯁꯤꯡꯗ ꯊꯧꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯀꯤꯕ ꯄꯥꯈꯠꯍꯟꯅꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗ ꯍꯣꯟꯗꯣꯛꯈꯤ ꯃꯗꯨꯗꯒꯤ ꯃꯤꯇꯩꯒꯤ ꯃꯤ ꯂꯩꯇ꯭ꯔꯕ ꯌꯨꯝꯁꯤꯡ ꯀꯨꯀꯤꯅ ꯃꯅꯤꯡꯇꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯩ ꯊꯥꯈꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯝꯗ ꯆꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯗꯨꯅ ꯑꯦꯗꯚꯥꯟꯁ ꯁꯦꯀꯨꯔꯤꯇꯤ ꯖꯤꯔꯤꯕꯝꯗ ꯆꯠꯈꯤꯕꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯀꯤ ꯀꯣꯠꯂꯦꯟ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯌꯥꯎꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯍꯨꯝ ꯁꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ NP ꯁꯥꯎꯠ ꯋꯦꯁ ꯁꯥꯗꯔ ꯍꯤꯜꯁ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯎꯠ ꯋꯦꯁ ꯁꯥꯗꯔ ꯍꯤꯜꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟꯁ ꯃꯣꯜꯇꯝ ꯔꯤꯖꯟꯅ ꯀꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯄꯨꯡ 21 ꯇꯣꯇꯜ ꯁꯠꯗꯥꯎꯟ ꯇꯧꯈꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯤꯇꯩꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯤꯇꯩ ꯀꯨꯀꯤ ꯌꯦꯛꯅꯕ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯤꯇꯩ ꯀꯨꯀꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯀꯨꯀꯤꯒ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯇꯣꯟꯖꯝ ꯍꯔꯤꯗꯥꯁ ꯑꯃꯗꯤ ꯑꯕꯨꯖꯝ ꯔꯟꯖꯤꯇꯥ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ 2024 ꯄꯤꯈ꯭ꯔꯦ ꯌꯨꯔꯣ ꯑꯦꯁꯤꯌꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯅꯣꯔꯠ ꯌꯨꯔꯣꯞꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯔꯝ ꯀꯌꯥꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡꯗ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ 2024 ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯇꯣꯟꯖꯝ ꯍꯔꯤꯗꯥꯁ ꯁꯤꯡꯍ ꯑꯃꯗꯤ ꯑꯕꯨꯖꯝ ꯔꯟꯖꯤꯠ ꯁꯤꯡꯍꯁꯨ ꯌꯥꯎꯈ꯭ꯔꯦ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ ꯑꯗꯨ ꯒꯣꯜꯒꯣꯁꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯣꯏꯗꯥꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯑꯦꯟड ꯇꯨꯔꯤꯖꯝꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯔꯟꯖꯤꯠ ꯃꯤश्रा ꯁꯛꯅꯥꯏꯔꯕ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇꯔ ꯕꯤꯟꯗꯨ ꯗꯥꯔꯥ ꯁꯤꯡꯍ ꯑꯃꯗꯤ ꯗꯅꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯁ ꯑꯦꯟड ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯂꯔ NS ꯅꯥꯅꯥ ꯏꯖꯩꯅꯆꯤꯡꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯇꯣꯟꯖꯝ ꯍꯔꯤꯗꯥꯁ ꯑꯃꯗꯤ ꯑꯕꯨꯖꯝ ꯔꯟꯖꯤꯇꯥ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯂꯩꯄꯥꯛꯁꯤꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯁꯔꯣꯕꯔ ꯄꯣꯔꯇꯤꯀꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯣꯀꯦꯁꯟꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯈ꯭ꯔꯕ ꯂꯩꯇꯣꯟꯖꯝ ꯍꯔꯤꯗꯥꯁ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟꯁ ꯑꯃꯅꯤ ꯃꯍꯥꯛꯅ ꯁꯥꯡꯂꯕ ꯆꯍꯤ 90 ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯁꯛꯈꯪꯂꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯏꯟ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯁꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯈꯤꯕꯅꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯂꯕ ꯂꯩꯇꯣꯟꯖꯝ ꯍꯔꯤꯗꯥꯁ ꯀꯨꯝꯖꯥ ꯏꯪ 1980ꯒꯤ ꯑꯣꯛꯇꯣꯕꯔ 5ꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯇꯣꯟꯖꯝ ꯄꯥꯊꯧ ꯁꯤꯡꯍ ꯑꯃꯗꯤ ꯂꯩꯇꯣꯟꯖꯝ ꯑꯣꯡꯕꯤ ꯃꯜꯂꯤꯀꯥ ꯗꯦꯕꯤ ꯑꯅꯤꯒꯤ ꯃꯆꯥ 7ꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯄꯤꯁꯨꯝꯊꯣꯡ ꯅꯤꯉꯣꯝ ꯂꯩꯔꯛꯇ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤ ꯀꯨꯝꯖꯥ ꯏꯪ 1982ꯗ ꯈꯣꯏꯁꯅꯥꯝ ꯅꯤꯉꯣꯜ ꯃꯦꯝꯃ ꯗꯦꯕꯤꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯆꯥꯅꯨꯄꯥ 2 ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ 1 ꯐꯪꯖꯈꯤ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯕ ꯑꯕꯨꯖꯝ ꯔꯟꯖꯤꯠ ꯁꯤꯡꯍ ꯀꯨꯝꯖꯥ ꯏꯪ 1980ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯆꯩꯆꯠ 15ꯗ ꯁꯨꯒꯨꯅꯨ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯨꯖꯝ ꯁꯤꯇꯜ ꯁꯤꯡꯍ ꯑꯃꯗꯤ ꯑꯕꯨꯖꯝ ꯑꯣꯡꯕꯤ ꯃꯅꯤ ꯗꯦꯕꯤ ꯑꯅꯤꯒꯤ ꯃꯆꯥ 6ꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯑꯣꯏꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 1989ꯗ ꯄꯇꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯥꯁꯇꯔ ꯑꯣꯐ ꯁꯥꯏꯟꯁ ꯖꯨꯂꯣꯖꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯀꯌꯥꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥꯕꯨ ꯂꯝꯇꯥꯛꯂꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯟ ꯆꯣꯡꯂꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯍꯤꯡꯕꯗ ꯀꯥ ꯍꯦꯟꯅ ꯋꯥꯔꯕ ꯑꯃꯗꯤ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯒꯤ ꯑꯁꯣꯟ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗ ꯌꯣꯒ ꯁꯥꯖꯦꯜ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ
ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯀꯌꯥꯕꯨ ꯁꯛꯈꯪꯂꯗꯨꯅ ꯌꯨꯔꯣ ꯑꯦꯁꯤꯌꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯅꯔꯔꯤ ꯗꯣꯛꯇꯔꯦꯠ ꯑꯦꯋꯥꯔꯗ ꯏꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯕꯨꯖꯝ ꯔꯟꯖꯤꯇꯁ ꯏꯪ 1986ꯗ ꯁꯀ꯭ꯔꯝ ꯅꯤꯉꯣꯜ ꯅꯦꯔꯣꯗꯥꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯃꯆꯥ ꯄꯤꯕ ꯑꯃ ꯑꯃꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯐꯪꯖꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯁꯤꯑꯦꯝꯒꯤ ꯀꯟꯚꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯀꯣꯀꯣꯃꯤꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯀꯣꯀꯣꯃꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯖꯤꯔꯤꯕꯝ ꯂꯝꯕꯤꯒꯤ ꯀꯣꯠꯂꯦꯟ ꯃꯅꯥꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯦꯗꯚꯥꯟꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯋꯥꯏ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯍꯧꯔꯛꯄꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯇꯨꯔꯕꯨꯡ ꯀꯥꯡꯕꯥꯏꯗ ꯂꯩꯕ ꯃꯤꯇꯩ ꯃꯤꯆꯝꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯨꯀꯤꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯁꯨ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯁꯇꯦꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯌꯥꯠꯄ ꯂꯥꯜꯂꯣꯡꯅꯤ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯕ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯟ ꯏꯁꯇꯦꯠ ꯑꯁꯤꯅ ꯃꯁꯥꯒꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯗ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡ ꯉꯥꯛꯁꯦꯟꯕ ꯑꯃꯗꯤ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯕ ꯌꯧꯏ꯫ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯌꯥꯠꯂꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯔꯤꯕꯁꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯂꯦꯞꯆꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫